Akaswani Imphal Ningthoukhongjam Suni na pau pajari ahanbada maruiba pau. Security force na aina thingraba tongan ba laloluki mioi ani amadi kusukulai sing fare. Nongchu Bengal amasung Assam Bidhan Sabha Mikhalda BJP na absolute majority fangle. Nongchu Bengal gi hanagi Mukhya Mantri Mamata Banerjee maithi hore amasung Pradhan Mantri Narendra Modi na Nongchu Bengal, Assam, Puducherry, Tamil Nadu amasung Kerelam gi miyam amadi dol gi karyakarta singbu thagat pa phongdokkhre. Security force na rajya sigi sing amasung tampaki tongan ba chingnaba mafam singda ain kaiba amadi pamdaba thoktung sik thoktanaba thibu humagi thabak leptana chathari. Rajya gi police control room thadorokpa cherot amada hai security force na rajya se tongan ba mafam singda thibu humagi thabak chathabada aina thingkraba lalholup ani gi miyoi sing yauna kuchu kulai sing phagat pangamle. Singzamai police station da register tawba case amaga mari lainana security force na ngarang thijin humjin bagi thabak chathabada Imphal East Zilla gi Singzamai Wangma Khetri lekai Mongkhang lambi dagi aina thingkraba lalholup KYKL gi kadarama fare. Kakching Zilla gi Waikhong police station konba Indo Brahma Sugunu road manaki Kakching kuno lamkhai da aina thingkraba lalholup KCP ibungo ngangom gi miyoi amasu fare haire. Miyoi asidagi chakamari panba gari ama yauna atai polam sing phagat pangamki. Thoubal Zilla gi Leisangthem Ecopat ki mafam singda security force na thibom gi thabak chathabada kuju kulai kaya phagatle mafam adudagi security force na magazine yawba SMG Carvine ma ball action rifle mari magazine yawba 9mm pistol ama amasung kapa yariba maru phagat ki haire. Amarom da tonga amasung aranba video singda thazabidanaba rajya gi police na appeal tawri video amasung audio na chingba social media da thadorakpa sing adu chummi natraga lali haiba khangdoknabagi damak Central Control Room gi number 9233522822 da phone torokpa yagani hairi. Social media thagalakpa sasinaba posting achumaran khangdana thadok thajin tawbasingi matakta ain gyoiba thabak sing lakhotkani hainasu chirul asina makhatana phongdurakli. Language and Cultural Exchange Program ngasidagi hauraga thasigi nipan phawba Kwakatel Ningthoukhongjam bida leiba Pitambara English School da pangthoklagani. Exchange Program asida saruk yagadaba Thailand dagi Bangkok da leiba Swan Dushit University gi miyoi mapana saba mihut kangbu ama ngarang Imphal da thunglakre. Pawgi marak thatna atenba break ama. Khongjam isa gi court cases amadi ainga mari leinaba hiram sing loisinbiba yare. National Law Adalat haibadi miyam gi royal sang masida nakal anima ki miyoi sing na yanadriba hiram sing adubo court ki tokfam thokpa rules ki procedure amadi saki sabon yauduna yamna nuksi chanana loisinba yarba Lok Adalat ta wayan gadoriba sing asi isa yauna loisingadabani amadi masina aroiba royal su oigani. Lok Adalat ki royal sing gi mayokta appeal tawbusu yaroi punamak asi sel tingdana tawgudoribani lakliba megi tang mapan ani suba Numita Lok Adalat pangthokani. Lok Adalat ta pangthokodoriba cases sing adudi electricity, water bills and other bill payments excluding non-compoundable, land acquisition cases pending before court tribunals, labor, employment and service matters, money bank loan recovery, motor accidental claims, matrimonial dispute except divorce, family maintenance cases sing criminal compoundable offences, other civil cases, revenue cases, section 138 NI Ekimanung Chanba cases sing Zariba, Manipur State Legal Services Authority under the aegis of National Legal Services Authority, ADR Building, Lamphel Court Complex, Lamphel Park, phone number 9436239666. Tabiriba Pawasi Akaswani Imphal dagini. Nongchu Bengal Bidhan Sabha Mikhalda hanagi Mukhya Mantri amasung All India Trinamool Congress AITC gi luchingbi Mamata Banerjee bu Bhavanipur Bidhan Sabha Kendra dagi BJP gi mirep Subendu Adhikari na vote masing 15 henduna aitihasik oiba mawongda mai pakre. Rajya sigi oina punna assembly seat sani marputra mari lebigi manungda hauzik phawbada seat chani marputrani thogi fol lauthokpada BJP na seat chani shubna taruk phangduna mangjil thari. AITC na seat marpu phangle Congress amasung AGUP seat ani phangle CPIM na seat amada mai pakle. Assam Bidhan Sabha Mikhalda su apon ba seat samukun taruki fo lauthoki bagaloina na BJP na seat marfu ni thoida mai pakle. Congress na seat 38 BOPF amasung LGP na seat 10 da AIUDF na seat ani RD na
ani amasung AITC na sit ama phangkhre hairi mikhala sida Nongchup Bengal amasung Assam da BJP na absolute majority fangle Tamil Nadu gi oina apunba sit 153 gi fall lauthoki bada TVK na sit chani sumna ni chama sumna ni pan mai pakle DMK na 58 ADMK na niputaret Congress na manga PMK na sit mari IUML CPI VCK amadi CPIM na sit aniani BJP amasung DM DK na sit amamam phangle Kerala Vidhan Sabha gi apunba sit 190 gi fall haidokpada Congress na sit humdoi fangle CPIM na 13 IUML na 12 CPI na 9 KEC na 3 RSP amasung BJP na 3 RJD RMPOI KECJ amasung PM CMPKSC na amamam phangle aduga independent na sit marida mai pakle Puducherry Vidhan Sabha gi apunba sit 30 gi fall out thokpada AINRC na sit 12 DMK na manga BJP na mari INC LJK ADMK NYMK na sit amamam phangle amasung TVK na sit ani amasung independent na sit 3 da mai pakle Pradhan Mantri Narendra Modi na Nongchup Bengal Assam Puducherry Tamil Nadu amasung Kerala gi miyam amadi dol gi Karyakarta singbu thagatba phongdokre Nai Delhi da BJP gi headquarter da pangthokpa thauramada Sri Modi na hai lebak asigi oina Ganatantra da thajaba thamduna miyamna Ek Bharat Shrestha Bharat ki lamjing makhada mipum khudimangna changsilli haibadu takle mangna hai Bharat Sangvidhan gi amasung Ganatantrik oiba Bharat ki mai pakwa numit haibadu miyamna uba phangle miyam amasung dol gi Karyakarta gi hona jaman gi fol adu mipum khudimangna uba phangle Kendra ki Shiksha Mantri Dharmendra Pradhan ngasi Nai Delhi gi Bharat Mandapam da Indian Institute of Technology Madras ki Technology Summit haudoklagani summit asigi nungjeba warol di from IITM for Bharat Building Together haibasini ngasi phongba pausi singi mariba pausingi damak hauzik Khaidem Geetchandra leire Geetchandra Thagachari Suni NRC ki matang da state lengang na committee ma siam na bhonari haba Chief Minister Yunam Khemchana phongdok ki wafam Ukrugdi Ringui Village da nongmai kapna bada kuki militant ani shide naga taruk shok le haiba pau amasung leibak asigi state mari amasung union territory amada pangthok kiba mikal gi phal yauna tongan pau sing na ngasi Manipur da phongba pau se singe ahan balamai da maruiba pau sing waina phongnari pau sing asi tongan ba mong de headline tawdana Shanghai Express Manipuri amasung English edition pongna form People's Chronicle Huelan Pau Nahal gi Thogdang Gan Phumel Tamenglong Times amasung Hills Hornbill Express pausesing asigi ahan balamai da maruiba pausing waina phongnari NRC ki matang da state lengana committee ama siamna honari haiba Chief Minister Yunam Khemchana phongdokki wafam pongnapham pause gi anisuba headline tawri pau asi gan phumel yangna pause ayamagi ahan balamai da phongli ukrul gi ringui village da nongmai kauna bada kuki militant ani shire naga taruk shok le haiba pau pongnapham pause gi ahan balamai da phongli pausi Shanghai Express Manipuri edition da Kulai Paiba Singi Landada Naga Village Volunteer Manga Shok Haina Phongli Pausi Tongan Mumong de Headline Tawdana Shanghai Express English Edition People's Chronicle Huelan Pau Sanalaibak Naharul gi Thogdang Gan Phumel amasung Hills Hornbill Express na pause ayamada phongnari Parliament challenge tawbagi mahuta miyambul land lamjing na honaba yaba ngamloi CSO haiba pau amasu pongpham pause gi ahan balamai da phongli pau asi tongan mumong de headline tawdana pause ayamagi ahanba lamai de phongnari state mari amasung union territory amada pangthokiba mikhal gi phal asi Huelan Pauda BJP na amukaso Assam da lengak pairagani Trinamool Congress makhutta gi West Bengal munkre haina phongli pause ayamba da su headline tawduna phongnari Manipur gi Chief Minister na Assam amasung West Bengal gi mikhal da BJP na mai paklakpada thagat pa phongdokre haiba pau narul gi thogdang gi ahanba lamai da phongli Bitop Khandok Naba Taksilagan Haina Emsuna Phongdoki Wapam Sanalebak Han Balamai the Phongli Suni Thagachari Geetchandra Aroiba Damariba Pau Amuk Security Force na aina tingkraba tongan malalo lupki mi ani amadi kusukulai sing fare Nongchup Bengal masung Assam Vidhan Sabha mikal da BJP in absolute majority fangle Nongchup Bengal gi hanagi Mukhyamantri Mamta Banerjee maithi hore amasung Pradhan Mantri Narendra Modi na Nongchup Bengal Assam Puducherry Tamil Nadu masung Kerelam gi miyam amadi dol gi Karyakarta singbu thagap phongdokre pauloi jare